ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯔꯤꯌꯦꯜ ꯍꯣꯔꯦ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯦ ꯊꯥꯏꯅꯗꯒꯤ ꯃꯪ ꯂꯩꯔꯝꯗꯦ꯫ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯑꯣꯏꯅ ꯑꯁꯤꯕ ꯄꯨꯊꯣꯛꯑꯒ ꯄꯣꯂꯣꯏꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯨꯔꯦꯜ ꯃꯄꯥꯟ ꯁꯦꯝ ꯁꯥꯕ ꯇꯧꯔꯛꯄꯗꯒꯤ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯄꯣꯂꯣꯏꯕꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯗꯅ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯑꯃ ꯋꯥꯔꯦꯞ ꯑꯃ ꯂꯧꯅꯔꯝꯃꯤ꯫ ꯀ꯭ꯂꯕꯀꯤ ꯑꯣꯏꯅꯁꯨ ꯑꯩꯈꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏ, ꯃꯤ ꯄꯣꯂꯣꯏꯅꯕ ꯃꯪ ꯑꯃ ꯈꯣꯡꯌꯥꯟ ꯄꯥꯠꯀꯤ ꯑꯍꯥꯡꯕ ꯁꯔꯨꯛ ꯑꯁꯤꯗ ꯑꯃ ꯁꯦꯝꯂꯁꯤ꯫ ꯑꯗꯨꯒ ꯃꯪ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯔꯀꯥꯔꯅ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯄꯨꯔꯤꯕ ꯄꯥꯏꯞꯁꯤꯡ ꯑꯁꯤꯅ ꯌꯧꯗꯕ ꯃꯐꯝ ꯑꯩꯈꯣꯏꯒꯤ ꯎꯀꯨ ꯃꯄꯥ ꯂꯐꯨ ꯃꯔꯛ ꯑꯁꯤꯗ ꯃꯇꯝ ꯈꯔ ꯑꯊꯨ ꯑꯀꯥꯏꯒꯤ ꯄꯣꯂꯣꯏꯐꯝ ꯑꯣꯏꯔꯁꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯍꯟꯁꯤꯡꯁꯨ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕ ꯅꯍꯥ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯨ ꯑꯗꯨꯝ ꯍꯣꯏ ꯍꯣꯏ ꯌꯥꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯇꯝ ꯑꯗꯨꯗ ꯀ꯭ꯂꯕꯀꯤ ꯂꯩꯀꯥꯏꯒꯤ ꯊꯕꯛ ꯊꯧꯒꯥꯏꯗ ꯃꯥꯡ ꯊꯥꯔꯒ ꯌꯥꯝꯅ ꯆꯦꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯝꯅ ꯋꯥꯔꯦꯞꯇꯣ ꯇꯥꯟꯅꯔꯕ ꯃꯇꯨꯡ ꯑꯩꯁꯦ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯑꯝꯃꯤ꯫ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯑꯩꯈꯣꯏ ꯌꯨꯝꯊꯪꯅꯕꯗ ꯑꯍꯜ ꯑꯃꯁꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯒ ꯂꯩꯕꯗꯨ ꯃꯗꯨ ꯑꯩꯗꯤ ꯀꯥꯎꯔꯨꯗꯨꯅ ꯁꯨꯃꯥꯡ ꯑꯁꯤꯗ ꯑꯩꯒ ꯈꯪꯅꯕꯤ ꯅꯨꯄꯤ ꯑꯗꯨꯒ ꯐꯣꯟꯗ ꯀꯟꯅ ꯀꯟꯅ ꯅꯣꯛꯈꯦꯗꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯍꯜꯂꯛꯄꯒ ꯑꯩꯁꯦ ꯌꯨꯝꯗꯁꯨ ꯆꯪꯗ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯗ ꯏꯃꯥꯁꯦ ꯌꯨꯝ ꯃꯅꯨꯡꯗꯒꯤ ꯄꯨꯔꯞ ꯊꯣꯔꯛꯇꯨꯅ ꯑꯩꯉꯣꯟꯗ, ꯏꯕꯨꯡꯉꯣ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤ? ꯌꯨꯝꯊꯪꯅꯕꯗ ꯃꯤ ꯑꯅꯥꯕ ꯌꯥꯎꯔꯤ ꯍꯥꯏꯁꯤ ꯅꯪ ꯀꯥꯎꯔꯕꯣ? ꯃꯥꯏꯕꯒ ꯂꯥꯛꯇꯅ ꯉꯁꯥꯏꯗꯒꯤ ꯇꯧꯅꯔꯤꯕꯅꯤ꯫ ꯆꯍꯤꯁꯦ ꯂꯤꯗ ꯂꯤꯁꯤꯜꯂꯛꯑꯕꯗꯤ ꯏꯀꯥꯏ ꯀꯤꯃꯇ ꯈꯪꯗꯦ ꯍꯥꯏꯗꯨꯅꯤꯀꯣ ꯅꯪꯁꯦ꯫ ꯑꯁꯨꯝꯅ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯉꯥꯡꯉꯛꯈꯤ꯫ ꯑꯩꯁꯨ ꯑꯗꯨꯝꯅ ꯏꯃꯥꯅ ꯉꯥꯡꯉꯛꯄꯗꯨꯗ ꯈꯪꯅꯤꯡ ꯍꯦꯛ ꯅꯤꯡꯁꯤꯡꯉꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯃꯉꯣꯟꯗꯁꯨ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏ, ꯑꯁ ꯏꯃꯥꯅ ꯉꯥꯡꯉꯛꯑꯦ, ꯑꯩꯈꯣꯏꯒ ꯍꯦꯛ ꯌꯨꯝꯊꯪꯅꯕꯗ ꯑꯍꯜ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯉꯁꯤ ꯍꯌꯦꯡ ꯅꯨꯃꯤꯠ ꯃꯁꯤꯡ ꯄꯥꯟꯅꯔꯤ꯫ ꯑꯗꯣ ꯑꯩ ꯊꯝꯃꯒꯦ, ꯍꯜꯂꯛꯇꯁꯨ ꯉꯥꯏꯔꯤ꯫ ꯑꯩꯅ ꯅꯉꯣꯟꯗ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯑꯩ ꯑꯗꯨꯒꯤ ꯆꯠꯂꯨꯕꯅꯤ꯫ ꯊꯝꯃꯦ ꯍꯥꯏꯗꯅ ꯐꯣꯟ ꯑꯗꯨ ꯑꯗꯨꯝ ꯊꯝꯃꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯥꯗ, ꯏꯃꯥ ꯑꯁ ꯑꯩꯗꯤ ꯄꯨꯡꯀꯥꯎ ꯍꯦꯛ ꯀꯥꯎꯊꯣꯛꯏꯗꯅ ꯃꯌꯥꯝ ꯃꯔꯛꯇ ꯋꯥ ꯉꯥꯡꯕꯁꯤ ꯂꯩꯀꯥꯏꯒꯤ ꯋꯥꯈꯟꯗꯗ ꯂꯩꯈꯤꯕꯖꯥꯠꯅꯤ꯫ ꯉꯥꯏꯍꯥꯛ ꯀꯥꯎꯊꯣꯛꯎꯔꯦ꯫ ꯑꯗꯣ ꯃꯣꯏꯒꯤꯁꯤꯕꯨ ꯀꯃꯥꯏ ꯇꯧꯈ꯭ꯔꯒꯦ? ꯃꯥꯏꯕ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯔꯤꯁꯤꯕꯨ ꯀꯝꯗꯧꯗꯣꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ, ꯈꯪꯗꯦ, ꯅꯪ ꯕꯕꯥꯁꯨ ꯉꯁꯥꯏꯗꯒꯤ ꯆꯪꯈꯤꯕꯅꯤ, ꯍꯧꯖꯤꯛꯐꯥꯎ ꯊꯣꯔꯛꯇ꯭ꯔꯤ꯫ ꯂꯩꯀꯥꯏꯒꯤ ꯈꯜꯂꯤꯉꯩ ꯅꯪꯒꯤ ꯅꯨꯄꯤꯗꯨꯃꯇꯪꯒ ꯀꯥꯎꯈ꯭ꯔꯕꯗꯤ ꯐꯒꯗꯕ, ꯆꯪꯉꯣ ꯃꯅꯨꯡꯗ ꯌꯦꯡꯅꯤꯡꯗꯦ ꯅꯁꯛꯇꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯍꯣꯏ ꯏꯃꯥ, ꯑꯩ ꯀꯥꯎꯇꯧꯕꯅꯤ, ꯁꯥꯎꯔꯅꯨ ꯍꯥꯏꯗꯅ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯝꯃꯤ꯫ ꯑꯩꯅ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯄꯗ ꯏꯆꯟꯅꯨꯄꯤꯁꯦ ꯑꯩꯒꯤ ꯐꯃꯨꯡꯗ ꯍꯤꯞꯄꯒ ꯐꯣꯟ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯅ, ꯑꯕꯦ ꯀꯩꯅꯣ ꯅꯪꯅ ꯑꯩꯒꯤ ꯐꯃꯨꯡ ꯑꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯇꯨꯝꯅꯤꯡꯉꯤꯁꯤꯅ? ꯆꯠꯂꯣ ꯅꯁꯥꯒꯤ ꯐꯃꯨꯡꯗ ꯇꯨꯝꯃꯨꯆꯣ ꯍꯥꯏꯔꯝꯃꯤ꯫ ꯏꯆꯟꯅꯨꯄꯤꯅ ꯑꯃꯨꯛ, ꯑꯗꯨꯗꯤ ꯑꯩꯒꯤ ꯊꯥꯡꯉꯩ ꯁꯦꯡꯅ ꯀꯥ ꯑꯃ ꯄꯤꯌꯨ, ꯑꯩꯁꯨ ꯏꯁꯥꯒꯤ ꯀꯥ ꯑꯃꯗ ꯄꯣꯊꯥꯔꯒ ꯂꯩꯖꯅꯤꯡꯉꯤ ꯈꯨꯝꯃꯛꯏ꯫ ꯑꯩꯅ ꯑꯃꯨꯛ, ꯍꯦ ꯑꯉꯥꯡ, ꯅꯪ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤ, ꯏꯃꯥꯒ ꯑꯗꯨꯝ ꯇꯨꯝꯃꯤꯟꯅꯧ, ꯀꯥ ꯑꯃ ꯄꯤꯌꯨ ꯀꯥꯏꯅ ꯆꯠꯂꯣ ꯗꯗꯥ ꯉꯥꯏꯍꯥꯛ ꯂꯣꯡꯊꯣꯛꯀꯦ, ꯊꯕꯛ ꯍꯜꯂꯛꯄꯒꯤ ꯋꯥꯏ ꯍꯥꯏꯔꯝꯃꯤ꯫ ꯏꯆꯟꯅꯨꯄꯤꯁꯨ ꯑꯩꯅ ꯇꯥꯟꯕꯗꯨꯗ ꯍꯧꯒꯠꯅꯤꯡꯗ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯏꯃꯥꯒꯤ ꯐꯃꯨꯡꯗ ꯑꯃꯨꯛ ꯇꯨꯝꯈꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯨ ꯏꯆꯟꯅꯨꯄꯤꯒ ꯏꯃꯥꯒ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯊꯥꯛꯄ ꯂꯣꯏꯗꯨꯅ ꯑꯩꯈꯣꯏꯁꯦ ꯆꯥꯛ ꯆꯥꯒꯦ ꯇꯧꯔꯤꯉꯩ ꯌꯨꯝꯊꯪꯅꯕꯒꯤ ꯑꯍꯜ ꯑꯗꯨ ꯂꯩꯇ꯭ꯔꯕ ꯃꯥꯜꯂꯤ꯫ ꯀꯞꯄ ꯂꯥꯎꯅꯕ ꯃꯈꯣꯜ ꯑꯃ ꯑꯩꯈꯣꯏ ꯏꯃꯨꯡꯅ ꯇꯥꯔꯝꯃꯤ꯫ ꯏꯃꯥꯅꯁꯨ, ꯀꯩꯅꯣꯅꯦ ꯃꯣꯏꯒꯤꯁꯤꯕꯨ ꯍꯧꯖꯤꯛ ꯂꯩꯇ꯭ꯔꯕꯖꯥꯠꯔꯅꯦ, ꯏꯕꯨꯡꯉꯣ ꯑꯃꯨꯛꯇ ꯃꯄꯥꯟꯗ ꯊꯣꯛꯎꯆꯣ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅꯁꯨ, ꯏꯃꯥ ꯑꯃꯕꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯆꯥꯛꯇꯨꯗꯤ ꯊꯤꯗꯣꯛꯑꯝꯃꯨ, ꯑꯩ ꯊꯣꯛꯑꯒ ꯌꯦꯡꯉꯨꯒꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯃꯪꯒꯣꯜꯂꯣꯝꯗ ꯒꯣꯡ ꯆꯦꯟꯊꯣꯔꯛꯄꯗ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯍꯧꯔꯤꯕ ꯕꯣꯔꯣꯏ ꯄꯥꯟꯕꯤ ꯑꯗꯥꯏꯗ ꯃꯃꯤ ꯑꯣꯏꯅꯁꯨ ꯃꯨꯁꯨꯛ ꯃꯨꯕ ꯑꯃ ꯆꯪꯈꯤ꯫ ꯃꯐꯝ ꯑꯗꯥꯏꯗꯨ ꯈꯔꯁꯨ ꯁꯨꯛꯄꯅꯤ, ꯃꯩꯁꯨ ꯊꯥꯟꯗꯕꯒꯤ ꯈꯔꯁꯨ ꯃꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯏꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯑꯀꯤꯕ ꯑꯃ ꯄꯣꯛꯑꯝꯃꯤ꯫ ꯋꯥꯈꯟꯗꯁꯨ, ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯣ, ꯍꯛꯆꯥꯡꯗ ꯑꯀꯤꯕ ꯑꯃ ꯄꯣꯛꯏꯗ꯫ ꯑꯁꯨꯝꯅ ꯑꯩꯁꯦ ꯌꯨꯝꯊꯪꯅꯕꯒꯤꯗꯨꯗ ꯍꯥꯏꯐꯦꯠ ꯀꯥꯡꯈꯠꯂꯒ ꯌꯦꯡꯕꯗ ꯃꯈꯣꯏ ꯏꯃꯨꯡꯁꯦ ꯀꯞꯅ ꯂꯥꯎꯅꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗꯣ ꯑꯩꯅ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯗꯨꯝ ꯈꯪꯕ ꯉꯝꯈꯤ ꯑꯍꯜ ꯑꯗꯨ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯁꯤ꯫ ꯑꯩꯁꯨ ꯑꯃꯨꯛꯇꯪ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯍꯧꯔꯤꯕ ꯕꯣꯔꯣꯏ ꯄꯥꯟꯕꯤ ꯑꯗꯣꯝꯗ ꯃꯨꯟꯅ ꯌꯦꯡꯉꯝꯃꯒ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯉꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯕꯕꯥ ꯏꯃꯥ ꯃꯈꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯍꯜ ꯑꯗꯨ ꯂꯩꯇ꯭ꯔꯦ, ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛꯇꯤ ꯀꯗꯥꯏꯅꯣ, ꯆꯥꯛ ꯈꯔ ꯆꯥꯔꯒ ꯆꯪꯕꯤꯔꯨꯔꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ, ꯏꯕꯨꯡꯉꯣ ꯍꯦꯛ ꯌꯨꯝꯊꯪꯅꯅ ꯂꯩꯕ ꯏꯃꯨꯡꯅꯤ, ꯆꯥꯛ ꯑꯗꯨꯗꯤ ꯀꯣꯟꯅ ꯏꯄꯥ ꯏꯆꯥ ꯑꯥꯗꯒꯤ ꯀꯥꯔꯛꯑꯒ ꯆꯥꯔꯁꯤꯗꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ, ꯕꯕꯥ ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯃꯦ, ꯉꯝꯃꯔꯣꯏ, ꯉꯁꯥꯏ ꯂꯩꯀꯥꯏꯒꯤ ꯀꯩꯅꯣ ꯋꯥ ꯈꯔ ꯇꯥꯟꯅꯕꯗ ꯑꯩꯅ ꯃꯌꯥꯝꯗꯒꯤ ꯋꯥ ꯈꯔ ꯍꯦꯟꯅ ꯉꯥꯡꯉꯨꯔꯦ, ꯑꯗꯨꯅ ꯆꯥꯛ ꯂꯥꯝꯃꯦ, ꯑꯩꯗꯤ ꯆꯥꯈ꯭ꯔꯒꯦ, ꯕꯕꯥꯗꯤ ꯍꯣꯔꯦꯟ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯗꯨ ꯂꯣꯏꯔꯒ
Kona ina tamna yumda halaga sagesu charo. Abegi sakti kadaino hangamme. Aina dumna haibadu de isanupisu nokpi tauraga. Imada dagi sak saruksi. Tibikrasi haidiro hangamme. Imana muk tikro mina lami sakrage haidisibo. Karidi upai lei. Ado nang babadi kona halaga sabiro hairame. Aisu isanupina sak sarukto tidoroktuna. Atu kit namduna sarame. Babana mukmina di fajararoi na ibungo nang natawrido hairei. Aina mo baba mi kanamta na uba natte. Aina sakmo masda sari basakse. Adoy matakta sagay imari ngay siyan tumna baso natte. Makoy ga yung tangnazay haijabagi wani. Aduna karimata kaide baba salamo. Aiso thorak kadoro bane hairame. Imana mo ibema nang so nayama hekto kibaga. Nayamagi pukam masda sakto haptabirage. Nang susa sa tuwauro. Imaso ko na makoy gisi pungoy loiraga. Sakto sarage nang yung sangauro haidana. Isanupi da imana hairame. Isanupi na mukyari ay tukasay magi sabaloy kibatang hairiba. Pukam masda busak tirake kaina. Yani ay gidi plate masama da itizarge. Aduga ay adum sazarge. Aduga kari haiba ima. Ay yung sangauro haiba. May nagalak tabagi pumambhek mamibang maragkasida. Ay itom na lehugdoy ba ay ngamoy hairame. Imana mo adu din ang suloy sa luwasom na mo'y gimateng pangbibuhay na. Una sang mulasin na sinanawan ni ma. Karaan ka naktuway na taurada na. Lao ko loy sa lagay na ko'y saksaba sangagalay ba matam nati. Ay susang biruragi hayda na. Imaso piyong tuwaga imong adu da sangami. Ay susak tuwaga mangku mo na ba purit piron hong tuwami. Maduday sa nupinandada. Ay saksari sakto papaw da ko. Ay kijayi hayda i. Ay namak kari ka daw magkikiri ba. Ay tiyang abanin miya sukyam na langis sibo. Sakto sa chato adu dinangso. Kilagade somda sangmuso hairame. Isanupido sakto karazaraga. Ay to'e hayda ng puklaw na hawgat ki. Ay naswanga adu da abeda dawa mahaigi. Masaya na mapanda topada ko'y puro'y panbi makonga sida. Mamisami karino masangki. Ipu tawagi tawayra kaino kang di hayda na. Isanupido pagiway na hairame. Maduday isanupido mugdada. Nang matangam na sa din ng nangangito, ay kijari hada na hatu. Masulay taba yawriba imong aduda, ang ang adu sumong paraprap sangki. Ay so ang adu gimataw adu da nopi. Yung itong sa lamagalay triba imong aduda, sangakit tawrok pada sa kumyonda. Gong hada na pot ama makada tarpa makpolama, ay namong tarami. Maduday song hek makalama tawrami. Ay subuzikido di kaino. As ay nga maroy sa nga gayeng o bakizari. Sumnay sila itawa yawriba imong adu da sangami. Dakay gimyoy karaga sumlay dingay. Ahan karana sumna hayraki. Poloy pamdi siyeng murabo. Nakway kara hana salaga mapamdi yeng muro. Mayraba nang nangasay haybado madugi mapamaduda. Nangga mi karaga salaga kara mukta hana. Mangdaw na nagyeng muro hayray. Ay namu hoy ay kange hayramduna. Masaya na lekay gimiham tinbada. Matam kragi mi poloy pamangdi. Uku masa malayba lapu makong aday da tauksi. Ay nadum na hakiba mapamaduda. Ako'y mi aniya mag-aiga tauraga turid mapaladom da lakpa haurami. Sa minari ba ang nito na suwengwanda. Damay raba as ako'y ahungkag adugi mapamaduda sa tuisi. Ako'y dikizay. Mi karayamaga di padoy ni hayri. Ay namok kay dawgi aday mapamadugo. Ako'y ahumsuri sa yare kayambo sa turike hayrami. Ang ditugi maragta butoy haydana, ang mayawi. Aduna mo sumna kumai. Damarabal ko'y gati aday do naknaraban ni naklangi. Adugi lapu makong do heloy topani. Nupi man natraga ni di taban nga karaparaba. Aday da dum lepa-lepagalay namba ni hayrai. Ay namu kaday dagi huzik po heloy nohe. Huzik ko na satpada tiyang naragati. Filam da kay ko na heloy dagi paisa puita na. Adumay na tawbo yabri yenge hayrami. Butoy hayba nga doon ang damay raba. Pati hayba ni ko dumay na hayba. Mapamaduda sat kada buwera gadi dumay na hayba tahoy di. Sinong nili hekta tingnay hayba ni ko hayray. Maduday na mo huwesi ay sunoy na hagdora paduda. Umuwari nungay na ba hayba ni. Lao se karatu na matam se tingjan krani hayda na. Ang ni dugay ga ko'y humsi. Pagdik turin mapanlapu ngagta hawba mapamagay do. Tamna yaw sila ami. Jagado hek ubaga isuksuwaga isada kiba karasupoki. Hanugi poloy pumapasap sa man yengaga. Ay naangangan nito da butoy. Nausasay do'y natawrasi. Sidawri pala pupan mi masama sukarasi. Yantala sila o hayrame. Madudagi angangan nito gay ga mapamaday do.
Khara sengtokpa haurakpada lapu marak adomdagi nupi amana tamna tamna sum isai ngangapa makhol ama angangsing aduga akhoi ahumna tarame. Maduda aina makhol adu sum tarakpaduda haisa sidi karino he kaino saida nupi mai isai ngangapagum taurisibo buthoi nabani ti tadro hangame angang ani du su ngahak ngahak sap sap lepi aduga makhut makhut apairuba khulai sing adu makhada thadaramaga kamtaga hairamdabi angang ani du hotana senki aisu ani du na senki badagi ngai khune kaino nabani na sakri du bo haidana tanarame adumna khoi humse mari mari selakpaduda lakai gi han khara su lambe na thengnarame lakai gi han sing aduna soingoda mairaba mapam adu sengto amabo sing purakadoi tahorabani hairei aisu angang ani du na senki baduda haipetang yengamaga ahun sing aduda kharadi sengtokpa haurame aduda ahun sing aduna muk kaino duda haibo loiramdribo noi hum satkibadai asaide kadoriba aduda laose pungsi thengjalabani lao lao haidana ahun sing aduga aiga muk ngasai gi mafam aduda muk lakminarame aduga khoina ngasai khara sengtokpa hauramba mafam jaga daida ahun sing aduga puna aiga tauruga muk sengtuame aide kijadana lapu ngakta hauriba marak adomda summitsina yengaga lei ahun sing aduna muk maraba kaidorage nangna lapu marakta muna yengiduna numidangni adomda muna yengselunu kai kaino muk purakani bera kanabani hairei ngaki matung sing su punarakhi aduga mafam aduda mi sum telakpadagi aisu kibadu kharadi pharame ngasai angang ani senkibadu sulhame maduda ina angang ani duda sumna hairame karigino nabani da ngasai ai hutomaga senkhidubo ngawbro nabani bo haidana ngangame ngang ani duna mu sumna pume damairaba su tari duni nupi amana sei ngangi idu aduda senbani kaino admana tawrabani na khuisu sum leisi hairiro asumna angang ani duna khumai aina mo hoise yare adu ngasai gi duba kai oi bajano buthoi nang na heloi thui hairido sumdoira khangde ne hairamme angang ani duna mu aseng mane adai do heloi thokpani khumai han khrana koina sanariba wari to tabadagi angang ani duda hait kaino noina ngangnarido aduguma wado hojik sida palakkan ngangame aisu mafam adudagi thoraktuna jaga amada mukleptuna leiramme yaki matung pungjan thinduna sibudu puthorai aduga mafam adaida poloiba haurame poloiba loirapagi matam adaida mi su khara dum taktharaame aduga khoi me amarakta lekagi yu thakpa maiba masu yaurame hojike ahlase phagi su yamna tawgalle managa lai sanaraga butagi paisa pururaga paisa singdabagi buna koitan tanabagi wariga mana khoida tambada khoisu kiso ki wawa laungna noame hojike lekagi phagi yamna tawganba maiba dusu ahun singa yu thaktuna loiba phau leirame aisu yumthang nana leibadina loidri phau yawidrabadi nungairaroi haidana isu dum loidri phau leirame ona poloibada loisalapagi matam aduda nasai nupi amana isai ngangakhiba lapu makong adomdagi amukasu nupi amana ha ha nopa makol amasu mayamna muk tarakhi aide dumaina muk tawrakpaduda o sidi soidredana sai sidi soidana leiredana haidana aide mathakta prap senkhalame lakagi hanatei kharadusu yugo huntomaga senakhiga tawrame maduda yu thakpa maiba halama yauribaduna akoi mayamda sumna hairakhi kainone noiba sumaina saida thanamba yaroine kiganune aise lekai sigi maibani haibasi nakoi kaurapa male era hujikidudi karisu nateda ai tauge yengu haidana makuta yu khara hapaga lairon tinson machinda kai kaino khara murung murung solaga lapu makong adaida magi makuta hapiba yu adu kheksalame adumaina hek tawrubadagi lapu panbi masa sing adu phadar hai nomba tawrakhi ngayagadumna tawramaga muksap lepkhi maibaduna muk karisu tawraroine mikiti sing lao kumtharo masil loisalamasi hairei ahun kharaduna muk hoida lao lagagi maiba phawbo ma yaurisibo kaidobagi kidoino haidana makoi so muk mari kumtharei aduga ide sumna khalame karinone asigi maiba sina tawrisina phabra phatabra su khangde yudaga swalaga hekta khekseline jajani haidana so poloibado mapung phana loisenbiramaba matung aise yumda muk halame yumde khalakpaga iru maithajaba loiraba matung aigi kada sangame aduga numitu deina thengnakiba singado isai tomna wakhal sum tawjabada ibadi laradana nokningba masu poame pamungdagi phuklauna hawgalaga imaga isanupigi kada sangame
ꯑꯗꯨꯒ ꯑꯩꯅ ꯃꯈꯣꯏꯗ ꯋꯥꯔꯤꯗꯣ ꯇꯝꯃꯝꯃꯤ꯫ ꯁꯨꯃꯥꯏꯅ ꯄꯣꯠꯂꯣꯏꯐꯝ ꯅꯥꯀꯟꯗ ꯍꯧꯕ ꯂꯐꯨ ꯃꯔꯛꯇꯨꯗ ꯅꯨꯄꯤ ꯑꯃꯅ ꯏꯁꯩ ꯉꯪꯉꯛꯄ ꯅꯣꯛꯄ ꯇꯧꯔꯛꯏ꯫ ꯑꯗꯥꯏꯗꯣ ꯍꯦꯂꯣꯏ ꯊꯣꯛꯏ ꯍꯥꯏꯅꯩ꯫ ꯑꯗꯨꯕꯨ ꯏꯃꯥ ꯑꯁꯦꯡꯕ ꯊꯣꯛꯄ꯭ꯔꯣ ꯍꯥꯏꯗꯅ ꯏꯃꯥꯗ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯊꯣꯛꯄꯅꯤ ꯊꯥꯏꯅ ꯑꯗꯥꯏꯗꯣ ꯃꯤ ꯆꯪꯕ ꯉꯝꯅꯔꯝ ꯄꯣꯠꯇꯦ꯫ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯂꯩꯀꯥꯏꯒꯤ ꯌꯨꯗ ꯉꯥꯎꯕ ꯃꯥꯏꯕ ꯑꯗꯨꯅ ꯑꯃꯨꯛ ꯌꯨꯗꯒ ꯀꯩꯅꯣ ꯁꯣꯜꯂꯒ ꯑꯗꯨꯃꯥꯏꯅ ꯅꯨꯄꯤ ꯑꯃꯅ ꯅꯣꯛꯂꯛꯄꯗꯒꯤ ꯃꯥꯅꯒ ꯆꯥꯏꯁꯤꯜꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯣꯝꯗ ꯃꯥꯅ ꯇꯧꯔꯤꯗꯨꯕꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗꯣꯏꯖꯥꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯏꯕꯨꯡꯉꯣ ꯅꯪꯅꯕꯨꯗꯤ ꯌꯨ ꯊꯛꯄ ꯃꯥꯏꯕ ꯀꯥꯏꯅ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯑꯔꯥꯏꯕ ꯏꯆꯝ ꯆꯝꯕ ꯃꯥꯏꯕ ꯅꯠꯇꯦꯅꯦ ꯃꯗꯨ꯫ ꯃꯁꯥꯒꯤ ꯌꯨ ꯈꯔ ꯄꯥꯝꯕ ꯐꯥꯒꯤ ꯖꯨꯒꯥꯏ ꯇꯧꯕꯗꯨꯗ ꯅꯈꯣꯏꯅ ꯃꯥꯁꯦ ꯀꯌꯥ ꯎꯁꯤꯠꯄꯤꯗꯕꯒꯤ ꯋꯥꯅꯤ꯫ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗꯁꯨ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯈ꯭ꯔꯕ ꯃꯥꯏꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯁꯛ ꯈꯪꯕ ꯃꯤꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯍꯤꯔꯝ ꯑꯃ ꯇꯧꯕꯤꯌꯨ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ, ꯑꯐꯕ ꯇꯧꯕꯤꯌꯨ ꯍꯥꯏꯔꯒꯁꯨ ꯇꯧꯔꯛꯀꯅꯤ꯫ ꯋꯥꯔꯤ ꯑꯃꯁꯨ ꯂꯩꯈꯤ꯫ ꯑꯩꯅ ꯁꯤꯗ ꯌꯨꯝ ꯄꯥꯟꯕ ꯀꯨꯏꯗ꯭ꯔꯤꯉꯩ ꯅꯧꯅ ꯇꯥꯔꯛꯈꯤꯕꯅꯤ꯫ ꯃꯥꯏꯕꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯏꯅꯥꯎꯆꯥ ꯍꯥꯏꯗꯅ ꯍꯧꯖꯤꯛ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯔꯤꯗꯨ, ꯃꯗꯨ ꯍꯥꯟꯅ ꯊꯪꯅꯕ ꯈꯨꯟꯗꯒꯤ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯨꯔꯕꯅꯤ꯫ ꯃꯗꯨꯗ ꯃꯄꯥ ꯃꯥꯏꯕ ꯑꯣꯏ ꯅꯨꯄꯤꯗꯨ ꯆꯦꯜꯂꯨꯔꯁꯨ ꯄꯤꯔꯣꯏ ꯍꯥꯏꯔꯛꯄꯗꯒꯤ ꯏꯅꯥꯎꯆꯥꯒꯤ ꯃꯄꯥꯗꯨꯅ ꯅꯨꯄꯤꯗꯣ ꯈꯪꯗꯦ ꯃꯈꯣꯏꯒꯤ ꯇꯔꯦꯡ ꯂꯩꯔꯒ ꯀꯧꯕ꯭ꯔꯥ ꯀꯔꯤꯅꯣ, ꯈꯨꯗꯛꯇ ꯅꯨꯄꯤꯗꯨ ꯅꯨꯄꯥ ꯃꯌꯨꯝ ꯑꯗꯨꯗ ꯃꯁꯥꯅ ꯍꯟꯖꯟ ꯍꯟꯖꯟ ꯆꯦꯜꯂꯛꯇꯅ ꯃꯌꯥꯝꯁꯦ ꯀꯨꯝꯍꯩ ꯇꯥꯈꯤꯕ ꯑꯃ ꯌꯥꯎꯈꯤ꯫ ꯑꯗꯨꯒ ꯅꯨꯄꯤꯗꯨꯁꯨ ꯑꯗꯨꯝ ꯂꯧꯈꯤꯗꯦ꯫ ꯃꯥꯏꯕꯗꯨꯅ ꯎꯠꯅꯤꯡꯉꯤꯕꯁꯤ ꯉꯝꯃꯤ ꯍꯥꯏꯗꯨꯅꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛ ꯌꯥꯎꯖꯕꯗꯨꯗ ꯑꯍꯥꯟꯕ ꯆꯦꯟꯖꯔꯛꯄ ꯅꯨꯄꯤꯗꯣ ꯄꯤꯔꯣꯏ ꯀꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯈꯔꯁꯨ ꯏꯀꯥꯏꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯑꯍꯩꯕ ꯊꯥꯏꯅꯒꯤ ꯃꯥꯏꯕꯅꯤ꯫ ꯅꯈꯣꯏꯅ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯐꯥꯒꯤ ꯖꯨꯒꯥꯏ ꯇꯧꯒꯦꯗꯤ ꯇꯧꯅꯧ, ꯌꯨ ꯊꯛꯏ ꯀꯥꯏꯅ ꯊꯑꯣꯏ ꯎꯁꯤꯠꯇꯕꯗꯤ ꯇꯧꯔꯨꯅꯨ꯫ ꯑꯍꯤꯡꯗ ꯅꯣꯏꯒꯁꯤ ꯄꯦꯠ ꯂꯥꯎꯅ ꯃꯦꯠꯊꯠꯂꯒ ꯍꯥꯠꯄꯤꯈꯤꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯏꯃꯥ ꯏꯄꯦꯝꯃ ꯑꯗꯨꯃꯛ ꯌꯧꯅ ꯍꯩꯔꯝꯃꯤꯖꯥꯠꯅꯤꯅꯦ꯫ ꯑꯩꯈꯣꯏꯗꯤ ꯀꯝꯇꯕꯨ ꯍꯥꯏꯖꯗꯦꯀꯣ, ꯁꯨꯝ ꯃꯔꯛ ꯃꯔꯛꯇ ꯊꯦꯡꯅꯕꯗ ꯀꯧꯅ ꯉꯥꯡꯅꯕ ꯇꯧꯕꯗꯨ ꯃꯗꯨ ꯅꯠꯇꯅ꯫ ꯑꯗꯨꯒ ꯏꯃꯥ ꯉꯁꯥꯏꯁꯨꯅꯦ ꯑꯩꯈꯣꯏ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯍꯧꯔꯤꯕ ꯕꯣꯔꯣꯏ ꯄꯥꯟꯕꯤ ꯃꯈꯣꯡ ꯑꯁꯥꯏꯗ ꯃꯃꯤ ꯑꯣꯏꯅ ꯃꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯧꯅ ꯇꯧꯏ꯫ ꯑꯩꯗꯤ ꯉꯁꯥꯏ ꯑꯗꯨ ꯊꯦꯡꯅꯔꯨꯕꯗꯒꯤ ꯏꯁꯥꯁꯦ ꯄꯨꯛꯈꯤꯗ ꯀꯤꯔꯨꯔꯦ꯫ ꯑꯗꯨꯒ ꯅꯈꯣꯏꯅ ꯁꯣꯝꯗ ꯆꯪꯈ꯭ꯔꯒ ꯊꯣꯡ ꯑꯁꯦ ꯑꯩꯅ ꯉꯥꯛꯁꯤꯜꯂꯝꯕꯒꯤ ꯃꯇꯝ ꯑꯗꯨꯗꯁꯨ ꯏꯃꯨꯡꯗꯁꯨ ꯀꯩꯅꯣ ꯄꯣꯠ ꯆꯩ ꯑꯣꯟꯊꯔꯛꯄꯗꯧꯅ ꯀꯣꯡ ꯀꯥꯡ ꯃꯈꯣꯟ ꯌꯥꯝꯅ ꯇꯥꯏ꯫ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯈꯔꯗꯤ ꯇꯝꯅꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯆꯟꯅꯨꯄꯤꯅ ꯑꯃꯨꯛ ꯌꯥꯔꯦꯗ ꯗꯗꯥ, ꯑꯩ ꯉꯁꯤꯗ ꯇꯨꯝꯃꯨꯔꯣ, ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯪꯒꯤ ꯋꯥꯔꯤꯗꯣ꯫ ꯂꯥꯏꯇꯤꯟ ꯚꯨꯠ ꯄ꯭ꯔꯦꯠꯀꯨꯝꯕꯒꯤ ꯋꯥꯔꯤ ꯉꯥꯛꯇ, ꯀꯤꯖꯔꯦ ꯍꯣꯔꯦꯟ ꯑꯍꯤꯡ ꯇꯨꯝꯕꯒ ꯌꯥꯗꯣꯏ ꯃꯥꯟꯗꯦ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯁꯨꯃꯥꯏꯅ ꯃꯤ ꯂꯩꯇꯕ ꯌꯥꯎꯕ ꯅꯨꯃꯤꯠꯁꯤ ꯈꯔꯗꯤ ꯑꯗꯨꯝ ꯇꯧꯕꯅꯤ꯫ ꯑꯗꯨ ꯀꯥ ꯍꯦꯟꯅ ꯈꯟꯖꯜꯂꯨꯅꯣꯗ꯫ ꯅꯪ ꯕꯕꯥꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯗꯧꯔꯤꯕꯖꯥꯠꯅꯣ? ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯁꯤꯕꯣ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯍꯣꯏꯅꯦ ꯏꯃꯥ, ꯕꯕꯥꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯣꯏꯗ ꯀꯩꯗꯧꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯏꯕꯨꯡꯉꯣ ꯅꯪ ꯈꯔ ꯀꯧꯔꯨꯁꯨ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ ꯑꯩ ꯉꯝꯃꯔꯣꯏꯀꯣ, ꯏꯁꯥꯁꯦ ꯈꯤꯔꯨꯝ ꯉꯁꯥꯏ ꯊꯦꯡꯅꯔꯛꯈꯤꯕꯁꯤꯡ ꯑꯗꯨꯒ ꯑꯩ ꯇꯨꯝꯕ ꯆꯪꯉꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯑꯩꯒꯤ ꯀꯥꯗ ꯑꯗꯨꯝ ꯆꯪꯉꯛꯑꯝꯃꯤ꯫ ꯑꯩꯅ ꯐꯃꯨꯡꯗ ꯍꯦꯛ ꯍꯤꯞꯊꯕꯒ ꯃꯄꯥꯟꯗ ꯕꯕꯥ ꯂꯥꯛꯄꯒꯤ ꯃꯑꯣꯡꯗ ꯁꯦꯟꯗꯜ ꯂꯧꯊꯣꯛꯑꯒ ꯀꯥꯔꯛꯄ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨꯁꯨ ꯁꯨꯒꯤꯟ ꯍꯦꯛ ꯏꯜꯂꯛꯈꯤꯗꯦ꯫ ꯃꯗꯨꯗ ꯑꯩꯁꯨ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯑꯝꯃꯤ꯫ ꯀꯩꯅꯣ ꯕꯕꯥ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯑꯗꯨꯒ ꯏꯃꯨꯡꯗ ꯆꯪꯉꯛꯇ꯭ꯔꯤꯁꯤꯅ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯈꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯕꯕꯥꯁꯦ ꯊꯣꯡꯒꯥꯟꯗꯒꯤ ꯆꯪꯉꯛꯄ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯑꯩꯁꯨ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯏꯃꯥꯒ ꯏꯆꯟꯅꯨꯄꯤꯒꯗ ꯅꯈꯣꯏ ꯍꯧꯖꯤꯛ ꯃꯄꯥꯟꯗ ꯊꯣꯛꯎꯕꯔꯣ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯑꯅꯤꯗꯨꯗꯤ ꯇꯨꯝꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯀꯔꯤꯁꯨ ꯈꯨꯝꯃꯛꯈꯤꯗꯦ꯫ ꯑꯩꯁꯨ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯕꯕꯥ ꯍꯧꯖꯤꯛꯋꯥꯏ ꯃꯃꯥꯡꯗ ꯏꯃꯨꯡꯗꯗꯤ ꯆꯪꯉꯛꯑꯝꯗꯕꯤ ꯑꯁꯥꯏꯗ ꯂꯥꯛꯑꯝꯃꯕ꯭ꯔꯣ ꯍꯪꯉꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯀꯩꯅꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯉꯥꯡꯉꯤꯗꯣ? ꯏꯄꯥ ꯍꯧꯖꯤꯛꯇ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ, ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯈꯔ ꯀꯨꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯒ ꯂꯩꯔꯨꯕꯅꯤ꯫ ꯅꯃꯥ ꯍꯣꯏꯗꯤ ꯇꯨꯝꯈ꯭ꯔꯕꯣ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯇꯨꯝꯈ꯭ꯔꯦ ꯃꯣꯏꯗꯤ ꯈꯨꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯆꯠꯂꯣ, ꯑꯩꯒꯤ ꯍꯣꯡꯗꯣꯛꯅꯕ ꯈꯨꯗꯩ ꯑꯃ ꯄꯨꯊꯣꯔꯛꯎ, ꯑꯗꯨꯒ ꯑꯁꯥꯏꯗ ꯊꯅꯝꯃꯨ, ꯄꯨꯡꯁꯨ ꯊꯦꯡꯉꯦ ꯑꯗꯨꯒ ꯅꯪꯁꯨ ꯇꯨꯝꯃꯨꯔꯣ ꯍꯥꯏꯔꯛꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯗꯤ ꯑꯉꯛ ꯑꯉꯛꯄ ꯊꯧꯗꯣꯛ ꯀꯌꯥ ꯊꯦꯡꯅꯗꯨꯅ ꯑꯗꯨꯝ ꯍꯧꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩꯗꯤ ꯏꯁꯥꯒꯤ ꯊꯕꯛ ꯑꯃ ꯇꯧꯖꯩ, ꯃꯗꯨ ꯆꯠꯂꯝꯃꯤ꯫ ꯊꯕꯛ ꯍꯦꯛ ꯍꯜꯂꯛꯄꯒ ꯂꯩꯀꯥꯏꯒꯤ ꯑꯍꯟ ꯈꯔ ꯊꯦꯡꯅꯩ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯩꯔꯥꯕ ꯃꯪꯁꯥꯅꯦ ꯍꯥꯏꯔꯤꯗꯨ ꯀꯝꯗꯧꯁꯦꯕ? ꯆꯤꯟ ꯑꯣꯏꯅ ꯉꯥꯡꯅꯔꯒ ꯑꯗꯨꯝ ꯂꯣꯏꯁꯟꯈ꯭ꯔꯁꯤ ꯍꯥꯏꯔꯤꯔꯣ? ꯏꯀꯥꯏꯔꯦꯅꯦ, ꯂꯩꯀꯥꯏꯁꯤ ꯈꯛꯇ ꯉꯥꯏꯔꯕ ꯃꯥꯜꯂꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯪ ꯑꯃꯠꯇ ꯁꯥꯗꯅ ꯂꯩꯔꯤꯁꯤ꯫ ꯅꯈꯣꯏ ꯀ꯭ꯂꯕꯀꯤ ꯅꯍꯥꯁꯤꯡꯗꯤ ꯀꯔꯤ ꯀꯔꯤ ꯍꯥꯏꯅꯔꯤ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯇꯥꯊꯣꯏꯕ ꯋꯥꯔꯤꯒ ꯑꯃꯠꯇ ꯇꯧꯗ꯭ꯔꯤꯗ ꯅꯍꯥꯟꯒꯤꯗꯨꯗꯒꯤ꯫ ꯑꯩꯁꯨ ꯑꯩꯈꯣꯏ ꯌꯨꯝꯊꯪꯅꯕꯒꯤ ꯑꯍꯜ ꯑꯗꯨ ꯉꯔꯥꯡ ꯂꯩꯇꯕꯗꯨꯗ ꯃꯔꯥꯡ ꯃꯈꯣꯏꯒ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯟꯅꯗ꯭ꯔꯦ꯫ ꯑꯗꯣ ꯍꯣꯔꯦꯟ ꯑꯩ ꯐꯣꯟꯗꯔ ꯀꯩꯅꯣ ꯃꯌꯥꯝꯒ ꯄꯥꯎ ꯑꯃꯨꯛꯇ ꯐꯥꯎꯅꯒꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ, ꯌꯨꯝꯗ ꯍꯥꯟꯅ ꯑꯃꯨꯛꯇ ꯆꯪꯉꯨꯈꯤꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯍꯟꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯇꯧꯔꯣ, ꯇꯧꯗꯣꯏ ꯑꯣꯏꯔꯒꯗꯤ ꯊꯕꯛꯇꯣ ꯑꯩꯈꯣꯏꯁꯨ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯉꯛꯀꯦ,
ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯍꯜ ꯑꯃꯅꯤ ꯇꯧꯔꯒ ꯄ꯭ꯔꯙꯥꯟꯒꯤꯗ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ꯫ ꯑꯗꯨꯃꯥꯏꯅ ꯂꯩꯀꯥꯏꯁꯤꯗ ꯃꯪ ꯑꯃꯇ ꯊꯝꯕꯤꯌꯨ ꯁꯥꯕꯤꯌꯨ ꯍꯥꯏꯔꯨꯒꯦ꯫ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯈꯩ ꯍꯥꯏꯔꯨꯔꯒ ꯑꯩꯈꯣꯏꯅ ꯊꯧꯁꯥ ꯋꯥꯁꯥꯔꯛꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯏꯀꯥꯏ ꯑꯗꯨꯅ ꯊꯨꯅ ꯇꯥꯟꯅꯔꯣ, ꯉꯁꯤ ꯍꯌꯦꯡꯁꯤꯗ ꯁꯦꯝ ꯁꯥꯅꯕ ꯇꯧꯁꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯃꯈꯣꯏꯅ ꯍꯌꯦꯡ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯋꯥꯔꯣꯜ ꯑꯗꯨ ꯍꯥꯏꯔꯛꯑꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯁꯦ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯑꯝꯃꯤ꯫ ꯌꯨꯝꯍꯦꯛ ꯌꯧꯕꯒ ꯑꯩꯁꯦ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕꯀꯤ ꯊꯧꯗꯥꯡ ꯄꯨꯕ ꯏꯃꯥꯟꯅꯕ ꯈꯔꯗ ꯐꯣꯟ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯍꯟꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒ ꯄꯨꯟꯅ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯀ꯭ꯂꯕꯀꯤ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯅꯁꯨ ꯃꯈꯣꯏꯅ ꯍꯥꯏꯅꯤ ꯍꯥꯏꯗꯣ ꯑꯗꯨꯝ ꯍꯥꯏꯍꯜꯂꯨꯔꯁꯤ, ꯍꯌꯦꯡꯗꯣ ꯃꯌꯥꯝ ꯑꯃꯨꯛ ꯄꯨꯟꯅ ꯄꯨꯜꯂꯒ ꯋꯥꯔꯤꯗꯣ ꯇꯪ ꯇꯥꯕꯤ ꯑꯃ ꯁꯥꯟꯅꯊꯣꯛꯑꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯣꯡꯈꯩ ꯉꯥꯟꯕꯒ ꯃꯌꯥꯝ ꯇꯤꯟꯅꯗꯨꯅ ꯋꯥ ꯇꯥꯟꯅꯔꯝꯃꯤ꯫ ꯄ꯭ꯔꯙꯥꯟꯅꯁꯨ ꯃꯪ ꯀꯦꯃꯦꯇꯣꯔꯤꯌꯝꯗꯨ ꯁꯥꯔꯣ, ꯑꯗꯨꯗ ꯆꯪꯕ ꯃꯆꯥꯛ ꯃꯊꯨꯝꯗꯨ ꯃꯥ ꯂꯣꯏꯅ ꯄꯨꯊꯣꯛꯑꯒꯦ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯅ ꯃꯌꯥꯝꯁꯦ ꯃꯪ ꯁꯥꯕꯒꯤ ꯋꯥꯔꯦꯞꯇ ꯂꯧꯅꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯐꯕ ꯑꯃꯗ ꯃꯪ ꯁꯥꯒꯗꯕ ꯃꯄꯥꯗꯨ ꯂꯩꯀꯥꯏꯒꯤ ꯌꯨꯗ ꯉꯥꯎꯕ ꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏꯇꯤꯟ ꯈꯣꯏꯔꯝ ꯊꯣꯛꯇꯅ ꯇꯧꯔꯝꯃꯤ꯫ ꯑꯍꯟꯁꯤꯡꯅꯗꯤ ꯃꯗꯨꯒꯤ ꯃꯥꯏꯕꯗꯨ ꯌꯥꯔꯝꯗꯦ꯫ ꯑꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯂꯩꯀꯥꯏꯁꯤꯗ ꯃꯥꯏꯕ ꯑꯇꯩ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯖꯥꯔꯣ, ꯌꯨ ꯊꯛꯆꯜꯂꯒ ꯂꯥꯏꯒꯤ ꯊꯧꯔꯝ ꯇꯧꯕꯁꯤ ꯀꯌꯥ ꯄꯥꯝꯗꯦ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯥꯏꯕꯗꯨꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯐꯝ ꯑꯁꯤ ꯆꯞ ꯍꯦꯛ ꯆꯥꯔꯤ, ꯂꯥꯏꯒꯤ ꯃꯔꯝꯁꯨ ꯇꯥꯗ꯭ꯔꯦ, ꯌꯥꯔꯦ ꯍꯧꯔꯣ ꯁ꯭ꯋꯥꯏꯗ ꯁꯦꯝ ꯁꯥꯕ, ꯀꯔꯥꯏ ꯑꯩꯒꯤ ꯗꯈꯤꯅꯥꯗꯤ, ꯉꯁꯤꯒꯤ ꯑꯩ ꯀꯔꯤꯃꯠꯇ ꯇꯧꯔꯛꯇ꯭ꯔꯤꯕꯅꯤ ꯍꯥꯏꯗꯅ ꯐꯥꯒꯤ ꯑꯣꯏꯅ ꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯍꯜ ꯑꯃꯅ ꯃꯥꯏꯕꯗꯨꯗ ꯊꯤꯅ ꯉꯥꯡꯉꯨꯏ, ꯆꯍꯤꯁꯨ ꯐꯅꯁꯨ ꯌꯥꯝꯃꯤ ꯑꯣꯖꯥꯁꯦ, ꯈꯔ ꯈꯔ ꯂꯦꯝꯃ ꯇꯝꯁꯤ, ꯃꯤꯔꯛ ꯊꯣꯔꯛꯑꯕꯗꯤ ꯁꯤꯒꯨꯝꯕ ꯂꯥꯏꯇꯤꯟꯒꯤ ꯊꯧꯔꯝ ꯑꯃ ꯇꯧꯔꯕꯗꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯍꯧꯖꯤꯛꯀꯤ ꯃꯥꯏꯕ ꯑꯗꯨꯁꯨ ꯅꯣꯛ ꯅꯣꯛꯇꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯑꯣꯖꯥꯕꯨ ꯅꯅꯥꯏꯅ ꯇꯧꯖꯔꯤꯁꯤ ꯌꯥꯝ ꯈꯪ ꯍꯩꯗꯅ ꯇꯧꯖꯕꯗꯤ ꯅꯠꯆꯗꯦ, ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯑꯁꯤꯗꯤ ꯑꯩꯒꯤꯅꯤ, ꯑꯗꯨꯅ ꯁꯨꯝ ꯑꯉꯥꯡꯁꯤꯡꯗ ꯐꯥꯒꯤ ꯇꯧꯖꯕꯅꯤ, ꯃꯤꯒꯤ ꯂꯩꯀꯥꯏꯗ ꯁꯨꯃꯥꯏꯅ ꯇꯧꯔꯨ ꯌꯥꯄꯣꯠꯇꯦꯗ, ꯍꯦꯔꯥ ꯂꯥꯏ ꯈꯨꯔꯝꯕ ꯍꯥꯏꯔꯤꯁꯤꯗꯤ ꯊꯃꯣꯏꯗ ꯁꯦꯡꯅ ꯈꯣꯏꯔꯝꯃꯒ ꯂꯣꯏꯔꯦ, ꯐꯔꯦ ꯆꯠꯂꯦ ꯍꯥꯏꯗꯅ ꯃꯥꯏꯕꯗꯨ ꯀꯥꯏꯗꯅ ꯗꯈꯤꯅꯥꯒ ꯂꯧꯗꯅ ꯃꯥꯒꯤ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯔꯒ ꯑꯗꯨꯝ ꯆꯠꯈꯤ꯫ ꯑꯩꯈꯣꯏꯅꯁꯨ ꯃꯥꯏꯕꯗꯨ ꯈꯥꯝꯕꯗ ꯌꯥꯔꯝꯗꯦ꯫ ꯃꯥꯁꯨ ꯃꯆꯤꯟꯗ ꯅꯣꯛ ꯅꯣꯛꯇꯅ ꯁꯥꯏꯀꯜ ꯑꯗꯨ ꯑꯗꯨꯝ ꯊꯧꯈꯤ꯫ ꯑꯗꯨꯒ ꯃꯥꯏꯕꯗꯨꯗ ꯉꯥꯡꯉꯨꯔꯤꯕ ꯑꯍꯜ ꯑꯗꯨꯗ ꯑꯍꯟ ꯒ꯭ꯌꯥꯟ ꯇꯥꯕ ꯈꯔꯅ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯣꯟꯊꯣꯛꯄꯅꯤꯗ, ꯀꯩꯗꯧꯕꯒꯤ ꯉꯥꯡꯕꯤꯔꯨꯔꯤꯅꯣ, ꯁꯨꯃꯥꯏꯅꯗ ꯑꯗꯨꯝ ꯇꯧꯖ ꯂꯩꯔꯁꯤꯕꯣ, ꯊꯧꯔꯝ ꯑꯁꯤ ꯃꯥꯅ ꯂꯥꯏꯇꯤꯟ ꯈꯣꯏꯔꯝꯗꯨꯅ ꯄꯥꯡꯊꯣꯛꯆꯔꯝꯕꯅꯤꯅ ꯁꯥꯎꯅ ꯍꯦꯛ ꯆꯠꯈꯤꯕꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯐꯔꯦ ꯐꯔꯦ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ ꯍꯥꯏꯗꯅ ꯑꯃꯁꯨ ꯌꯥꯅꯕ ꯅꯨꯃꯤꯠꯇꯨ ꯑꯗꯨꯝ ꯂꯣꯏꯁꯤꯟꯅꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯀ꯭ꯂꯕꯀꯤ ꯅꯍꯥꯁꯤꯡꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ, ꯀꯩꯅꯣ ꯌꯥꯝꯕꯦꯝꯒꯤ ꯑꯍꯜ ꯑꯁꯤ ꯁꯣꯅꯣ ꯆꯨꯖꯥꯔꯣ, ꯃꯥꯅ ꯃꯥꯏꯕꯗꯨꯗ ꯑꯗꯨꯃꯥꯏꯅ ꯉꯥꯡꯉꯨꯔꯤꯗꯨꯕꯣ, ꯅꯨꯡꯉꯥꯏꯇꯦ, ꯃꯥꯏꯕꯗꯨ ꯃꯕꯨꯛ ꯃꯄꯥꯎ ꯐꯕꯅꯤ, ꯃꯥꯁꯨ ꯃꯥꯒꯤ ꯍꯧꯅꯕꯤꯗꯨꯗ ꯉꯁꯤꯗꯤ ꯆꯣꯞꯄ ꯍꯦꯛ ꯅꯪꯉꯨꯔꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯉꯥꯡꯅꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒꯗꯤ ꯃꯥꯏꯕꯗꯨꯗ ꯉꯥꯡꯉꯨꯔꯤꯕ ꯑꯍꯜ ꯑꯗꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯅ ꯄꯥꯎ ꯑꯃ ꯂꯥꯛꯈꯤ꯫ ꯃꯗꯨꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯀ꯭ꯂꯕꯀꯤ ꯅꯍꯥ ꯑꯩꯈꯣꯏꯁꯤ ꯑꯉꯛꯄ ꯑꯃꯃꯝ ꯑꯣꯏꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯁꯨꯝꯅꯁꯨ ꯍꯥꯏꯅꯔꯝꯃꯤ, ꯃꯥꯏꯕꯗꯣ ꯑꯔꯥꯏꯕ ꯅꯠꯇꯦ ꯍꯥꯏꯗꯅ ꯎꯠꯊꯣꯔꯛꯏꯅꯤ, ꯃꯥ ꯉꯔꯥꯡ ꯈꯔ ꯏꯀꯥꯏꯈ꯭ꯔꯦ, ꯑꯣꯟꯊꯣꯛꯄꯅꯤꯗ, ꯀꯤꯕꯨ ꯁꯨꯝ ꯀꯤꯁꯜꯂꯛꯑꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯑꯃꯨꯛ ꯃꯌꯥꯝꯗ ꯀꯔꯥꯏꯗꯒꯤ ꯍꯧꯖꯤꯛꯀꯤ ꯃꯥꯏꯕꯗꯣ ꯏꯃꯥꯅ ꯍꯥꯏꯕꯗ ꯃꯤ ꯊꯥꯏꯅꯒꯤ ꯑꯐꯥꯎꯕ ꯃꯥꯏꯕꯅꯤ ꯍꯥꯏ, ꯃꯥꯁꯨ ꯃꯌꯥꯝ ꯃꯃꯥꯡ ꯑꯗꯨꯗꯕꯨ ꯃꯥꯁꯨ ꯃꯇꯥꯡꯗꯤ ꯆꯥꯗꯦ ꯍꯦꯛ ꯉꯥꯡꯉꯨꯏ, ꯃꯥꯏꯕꯗꯨ ꯅꯠꯇꯦ ꯃꯥꯅꯤ ꯃꯇꯥꯡ ꯆꯥꯗ꯭ꯔꯤꯁꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯪ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯁꯥꯕ ꯍꯧꯔꯛꯄꯗ ꯍꯧꯖꯤꯛꯀꯤ ꯌꯨ ꯊꯛꯄ ꯃꯥꯏꯕ ꯑꯗꯨ ꯃꯪ ꯁꯥꯔꯤꯕ ꯃꯪ ꯑꯗꯥꯏꯗ ꯍꯦꯛꯇ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯣꯟꯊꯣꯛꯅ ꯐꯖꯅ ꯁꯦꯝꯈ꯭ꯔꯦꯗ ꯂꯩꯀꯥꯏꯒꯤ ꯃꯪ ꯑꯁꯤ, ꯑꯩ ꯍꯥꯟꯅ ꯑꯗꯨꯝ ꯁꯪꯒꯥꯅꯤꯡꯉꯤꯗ꯫ ꯑꯁꯨꯝꯅ ꯃꯥꯏꯕꯗꯨꯅ ꯑꯗꯥꯏꯗ ꯌꯨ ꯊꯛꯆꯤꯟ ꯃꯌꯥꯝꯒ ꯐꯥꯒꯤ ꯇꯧꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯃꯌꯥꯝꯅꯁꯨ ꯃꯥꯒꯤ ꯍꯧꯅꯕꯤꯅꯤ ꯍꯥꯏꯗꯅ ꯀꯅꯥꯝꯇꯅ ꯃꯥꯟꯅꯕꯤꯔꯝꯗꯦ꯫ ꯃꯪ ꯑꯗꯨꯅ ꯁꯦꯝ ꯁꯥꯕ ꯍꯧꯔꯛꯄꯗꯒꯤ ꯂꯣꯏꯕ ꯐꯥꯎ ꯃꯥꯏꯕꯗꯨꯅ ꯑꯗꯨꯝ ꯁꯪꯉꯒ ꯂꯩꯔꯝꯃꯤ ꯃꯪ ꯃꯄꯥ ꯑꯗꯥꯏꯗ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯎꯆꯤꯟꯅꯆꯤꯟ ꯃꯪ ꯑꯗꯨ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯥꯏꯕꯗꯨꯁꯨ ꯃꯪ ꯁꯪꯒꯥꯕ ꯅꯨꯃꯤꯠꯇ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯌꯥꯝ ꯃꯃꯥꯡꯗꯁꯨ ꯋꯥ ꯈꯔ ꯉꯥꯡꯍꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯗꯤ ꯃꯆꯤꯟꯗ ꯑꯗꯨꯝ ꯃꯪ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ, ꯑꯩ ꯍꯥꯟꯅ ꯑꯗꯨꯝ ꯁꯪꯒꯥꯅꯤꯡꯉꯤꯗ ꯍꯥꯏꯗꯅ ꯑꯃꯨꯛ ꯍꯦꯛꯇ ꯍꯥꯏꯔꯛꯈꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯈꯣꯏ ꯑꯃ ꯑꯅꯤꯅꯁꯨ ꯑꯩꯈꯣꯏꯁꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ, ꯀꯩꯅꯣ ꯁꯤꯒꯤ ꯃꯥꯏꯕ ꯑꯁꯤꯅ ꯉꯥꯡꯉꯤꯁꯤꯅ, ꯃꯉꯣꯟꯗꯗꯤ ꯇꯧꯍꯩꯕ ꯇꯧꯍꯩꯗꯕ ꯋꯥꯒꯁꯦ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ, ꯀꯤꯕꯨ ꯀꯤ ꯑꯩꯈꯣꯏꯗꯤ ꯃꯥꯅ ꯁꯨꯃꯥꯏꯅ ꯉꯥꯡꯉꯤꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯁꯪꯒꯥꯕ ꯅꯨꯃꯤꯠ ꯑꯗꯨꯗꯁꯨ ꯃꯥꯏꯕ ꯑꯗꯨ ꯃꯪ ꯃꯊꯛ ꯑꯗꯨꯗ ꯌꯨ ꯇꯞꯇꯥꯅ ꯊꯛꯆꯜꯂꯒ ꯇꯨꯝꯃꯒ ꯐꯅ ꯀꯨꯏꯔꯐꯥꯎ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯞꯇꯥ ꯑꯃꯃꯨꯛ ꯂꯩꯔꯒ ꯍꯧꯖꯤꯛꯀꯤ ꯃꯥꯏꯕꯗꯨ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯗꯅ ꯂꯩꯀꯥꯏꯗ ꯄꯥꯎ ꯑꯃ ꯂꯥꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯄꯨꯡꯉꯛ ꯉꯛꯅꯔꯝꯃꯤ꯫ ꯀꯩꯅꯣꯅꯦ, ꯑꯣꯟꯊꯣꯛꯅ ꯊꯥꯖꯈꯤꯗ꯭ꯔꯦꯗ, ꯃꯥꯅ ꯃꯆꯤꯟꯗ ꯍꯦꯛ ꯁꯣꯟꯖꯔꯝꯕꯗꯨ ꯍꯦꯛ ꯊꯣꯛꯂꯔꯦ ꯇꯧꯔꯤꯁꯤ, ꯂꯩꯀꯥꯏꯒꯤ ꯃꯪ ꯑꯁꯤ ꯃꯥꯏꯕꯅ ꯍꯥꯟꯅ ꯁꯪꯒꯥꯗꯧꯔꯕ,
ꯃꯁꯤꯕꯨ ꯇꯧꯍꯩꯕꯖꯥꯔꯥ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯏꯍꯥꯟ ꯍꯥꯟꯅ ꯍꯧꯖꯤꯛꯀꯤ ꯃꯥꯏꯕ ꯑꯗꯨ ꯍꯥꯟꯅ ꯂꯩꯀꯥꯏꯒꯤ ꯃꯪ ꯑꯁꯤ ꯁꯪꯒꯥꯔꯝꯃꯤ꯫ ꯃꯥꯏꯕꯗꯨ ꯂꯩꯈꯤꯗꯕꯗ ꯑꯩꯈꯣꯏꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯥ ꯍꯦꯛ ꯂꯩꯈꯤꯗꯕ ꯃꯇꯨꯡ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯃꯥꯏꯕ ꯑꯗꯨꯒ ꯄꯥꯔꯒ ꯌꯨ ꯊꯛꯃꯤꯟꯅꯔꯝꯕꯁꯤꯡ ꯑꯗꯨꯁꯨ ꯍꯞꯇꯥ ꯑꯃꯗ ꯑꯃꯃꯝ ꯂꯣꯏꯅ ꯂꯧꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯝꯅ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯃꯪꯗꯨꯅ ꯁꯪꯒꯥꯕ ꯀꯨꯏꯗ꯭ꯔꯤꯉꯩ ꯊꯥ ꯑꯃꯗ ꯃꯤꯁꯦ ꯄꯨꯡꯁꯤꯗ ꯁꯤꯖꯜꯂꯛꯈꯤ꯫ ꯃꯪ ꯑꯗꯥꯏꯗꯨꯁꯨ ꯇꯝꯅꯕꯗ ꯁꯤꯈ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨ ꯑꯗꯥꯏꯗ ꯊꯣꯛꯑꯦ ꯍꯥꯏꯅꯔꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯑꯍꯜꯁꯤꯡ ꯑꯗꯨꯅꯁꯨ ꯀ꯭ꯂꯕꯀꯤ ꯃꯦꯝꯕꯔ ꯑꯩꯈꯣꯏꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯉꯥꯡꯁꯝ ꯃꯪ ꯑꯁꯤ ꯀꯔꯤꯅꯣꯃ ꯇꯧꯔꯦꯅꯦ꯫ ꯍꯟꯗꯛ ꯃꯤ ꯈꯨꯁꯤ ꯂꯥꯛꯁꯤꯁꯦ ꯀꯥ ꯑꯃ ꯍꯦꯜꯂꯦꯅꯦ꯫ ꯑꯁꯤꯕꯨ ꯀꯝꯗꯧꯁꯤꯒꯦ ꯃꯪꯊꯣꯡ ꯀꯥꯏꯗꯣ ꯂꯣꯟꯕ ꯊꯤꯡꯕ ꯑꯃꯠꯇ ꯇꯧꯗ꯭ꯔꯕꯖꯥꯔꯣ" ꯍꯥꯏꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯣꯏꯅꯦ, ꯍꯟꯗꯛ ꯀꯣꯏꯔꯛꯏꯕ ꯃꯑꯣꯡ ꯃꯇꯧꯁꯤ ꯑꯉꯛꯄ ꯀꯤꯕ ꯑꯃ ꯑꯣꯏꯔꯦ, ꯅꯠꯇ꯭ꯔꯒ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯁꯤꯔꯥ ꯍꯥꯏꯔꯝꯃꯤ꯫ ꯑꯍꯟꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯍꯣꯏ ꯃꯥꯏꯕ ꯀꯅꯥꯅꯣ ꯑꯃꯠꯇ ꯇꯥꯟꯅꯁꯤ ꯍꯥꯏꯗꯅ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯃꯥꯏꯕ ꯑꯃ ꯅꯦꯛꯇꯨꯅ ꯃꯪ ꯑꯗꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯏꯕ ꯑꯗꯨꯅꯗꯤ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ, ꯃꯇꯥꯡ ꯆꯥꯔꯨꯗꯅ ꯇꯧꯕ ꯑꯣꯏꯔꯤꯅꯤ, ꯃꯪꯊꯣꯡ ꯍꯥꯏꯔ ꯐꯖꯅ ꯂꯣꯜꯂꯤ, ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦꯗ ꯍꯥꯏꯔꯛꯏ꯫ ꯇꯧꯕꯇꯕꯨ ꯂꯩꯀꯥꯏꯁꯤꯗꯗꯤ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯤ 7-9ꯒ ꯊꯪꯅꯅ ꯁꯤꯖꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯃꯪ ꯑꯗꯥꯏꯗ ꯀ꯭ꯂꯕꯀꯤ ꯃꯦꯝꯕꯔ ꯔꯣꯀꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯑꯃꯁꯨ ꯃꯪ ꯃꯌꯥ ꯑꯗꯨꯒ ꯅꯛꯅꯅ ꯌꯨꯝ ꯂꯩ꯫ ꯃꯥꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏꯗꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯃꯪ ꯅꯛꯅꯔꯨꯕꯗꯒꯤ ꯃꯪ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗꯒꯤ ꯅꯨꯃꯤꯗꯥꯡ ꯈꯤꯇꯪꯕꯨ ꯃꯝꯁꯤꯜꯂꯛꯑꯕꯗꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯄꯨꯜꯂꯒ ꯋꯥ ꯇꯥꯅꯕꯗꯧꯅ ꯃꯔꯨꯡ ꯃꯪ ꯃꯌꯥꯗ ꯃꯈꯣꯜ ꯌꯥꯝꯅ ꯇꯥꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯁꯨ ꯌꯥꯝꯅ ꯇꯝꯅꯔꯦ, ꯀꯤꯖꯔꯦ ꯍꯥꯏꯗꯅ ꯍꯧꯖꯤꯛꯀꯤ ꯔꯣꯀꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏ ꯀ꯭ꯂꯕꯀꯤ ꯅꯍꯥ ꯃꯌꯥꯝ ꯑꯃ ꯌꯨꯝ ꯑꯗꯨꯗ ꯅꯣꯡꯃꯗꯤ ꯑꯍꯤꯡ ꯂꯦꯛꯑꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯑꯍꯤꯡ ꯂꯦꯛꯄ ꯅꯨꯃꯤꯠꯇꯨꯗꯤ ꯄꯨꯡ ꯊꯦꯡꯉꯐꯥꯎ ꯌꯨꯝ ꯑꯗꯨꯗ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯀꯣꯟꯅ ꯄꯨꯡ 3 ꯇꯥꯔꯛꯄꯒꯤ ꯃꯇꯝ ꯑꯁꯥꯏꯗ ꯃꯪ ꯂꯩꯔꯤꯕ ꯑꯗꯣꯝꯗꯒꯤ ꯃꯤ ꯈꯔ ꯋꯥꯔꯤ ꯇꯥꯟꯅꯕꯗꯧꯅ ꯃꯔꯨꯡ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯈꯣꯟꯁꯤ ꯍꯦꯛꯇ ꯑꯉꯛꯄ ꯑꯃꯗ ꯇꯥꯔꯛꯈꯤ꯫ ꯑꯩꯈꯣꯏꯁꯨ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯃꯪ ꯂꯩꯔꯤꯕ ꯑꯗꯥꯏꯗ ꯁꯤꯈ꯭ꯔꯕꯁꯤꯡ ꯑꯗꯨ ꯃꯈꯣꯏꯁꯦ ꯋꯥ ꯇꯥꯟꯅꯕꯒꯤ ꯃꯑꯣꯡꯗ ꯃꯃꯥꯏ ꯑꯣꯟꯁꯟꯅꯔꯒ ꯐꯝꯕ ꯂꯩꯕ ꯁꯛꯇꯝ ꯑꯃ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯎꯕ ꯐꯪꯉꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯑꯃꯨꯛ ꯇꯞꯅ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯃꯥꯡꯈꯤ꯫ ꯃꯗꯨꯗ ꯃꯌꯥꯝꯁꯨ ꯃꯁꯤꯗꯤ ꯃꯪ ꯑꯁꯤ ꯊꯨꯒꯥꯏꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯑꯍꯟꯁꯤꯡꯒ ꯋꯥ ꯇꯥꯟꯅꯔꯕ ꯃꯇꯨꯡ ꯃꯪ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯗꯨ ꯐꯔꯛ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯊꯨꯒꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯅꯧꯅ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯀꯌꯥ ꯊꯣꯏꯗꯣꯛꯅꯗꯤ ꯑꯀꯤꯕꯗꯤ ꯇꯧꯔꯛꯈꯤꯗ꯭ꯔꯦ, ꯂꯩꯀꯥꯏꯗ ꯃꯤꯁꯨ ꯂꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫